Manipur State Legal Services Authority na IMPHAL East District Legal Services Authority amadi IMPHAL West District Legal Services Authority ga punna SHINDUNA ngasi National Lok Adalat ki Thouram Lamphelpat Leiba Court Complex da Pangthokli. National Legal Services Authority gi miteng makada pangthokhiba National Lok Adalat aduda tongan ba case lishingani gi mathakta laki bench ahum khaidoktuna pangthokhiba Lok Adalat aduda tongan ba case sing loishinaba wayal chathaki. Pangthokliba Thouram adu Manipur State Legal Services Authority MSLSA gi Executive Chairman Justice AAB Mall amadi Justice Golmai Gaiful Silu Gabuisu laktuna yingsinki. National Lok Adalat pangthokpagi matangda Manipur State Legal Services Authority gi Executive Chairman Justice Ahanthem Bimol na hai Leibak sinba thungna pangthokliba Lok Adalat asi chahi amada tangkang marirak pangthokadabani. Ngasi pangthokliba chahi asigi oina ani subani. Makhatana September taramari amadi December taramari da amuk pangthokani. Haukiba March da pangthokiba aduda case chaniga kuntrahum doirom loshinba ngamki. Court Leiba pending casing amadi court file tawdriba casing Lok Adalat asida refer tawrak pa yai Lok Adalat ki judge na yetriba anigi marakte yasinaba purakna bahot na gani masina sel tinghanda na amadi advocate tongana nek na de Lok Adalat ta yanakiba adu amuk hanna court ta appeal chat pa yade masina arrive mo da casing loshin bada achawo mateng ama oiri ngasi lakliba casing asi kaya yamna loshin ba ngamgada ge habidudi ngasi pangthokliba National Lok Adalat asi loshilaba matam da khanglagani lamdam asi gi district atay dasu National Lok Adalat asi mapungfana pangthokli case kaya loshinba amadi yanaba purakna hotna riba singna lakliba September taramari amadi December taramari da pangthokadawriba Lok Adalat asi da lakpiyu hainasu makhataki Court leiba casing natraga sayet awadi leiraba aduga case oinadi file tawliba adugumba sayet awa dispute mayam achi ekoi ki haidiba Lok Adalat sida refer torpa yai aduga ekoi ki member sing judge akoi district ki judge sing musum wakil sing party sing ji laga akoi ki yenariba khanaba chainaba sing do ekoi ki yanaba ma compromise ma pura kanda questionana ba sinbani masi yamna phaba awong mani paisa tingdana ukil tingdana lusinaba yaba chainaba do aduga kana bamana yasanaba se amukana court amu appeal to ba review to ba yaro aroi bani